ꯑꯩꯅ ꯍꯥꯏꯒꯦ ꯈꯜꯂꯤꯁꯦ ꯑꯃꯨꯛ ꯍꯧꯗꯣꯛꯎꯕꯗ ꯃꯇꯥꯡ ꯆꯥꯗꯦ ꯈꯟꯈꯤꯗ꯭ꯔꯥꯅ ꯑꯃꯨꯛ ꯈꯜꯂꯤꯕ. ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ, ꯀꯩꯝ ꯀꯥꯏꯗꯦ. ꯇꯣꯛꯑꯁꯤꯗ. ꯅꯪꯒꯤ ꯋꯥ ꯑꯃꯨꯛ ꯇꯥꯔꯅꯤ. ꯃꯤꯅ ꯇꯥꯅꯤꯡꯅꯤ ꯈꯪꯗꯦ ꯇꯥꯅꯤꯡꯉꯣꯏ ꯈꯪꯗꯦ. ꯑꯩꯁꯤꯁꯨ. ꯑꯩꯅ ꯈꯜꯂꯤꯁꯦ ꯁꯣꯏꯗꯅ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦꯕꯨ. ꯑꯗꯨꯕꯨꯗꯤ ꯆꯨꯝꯗꯣꯏꯅꯤ. ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯔꯝ ꯅꯠꯇ꯭ꯔꯣ? ꯌꯥꯔꯦ. ꯑꯗꯣ ꯑꯩꯅ ꯀꯩꯅꯣꯝꯃ ꯈꯜꯂꯤꯌꯦ. ꯑꯩꯁꯨ ꯍꯧꯗꯣꯛꯎꯔꯒ ꯃꯇꯥꯡ ꯆꯥꯗ꯭ꯔꯗꯤ ꯃꯥ ꯌꯥꯝ ꯀꯟꯕ ꯇꯥꯔꯗ꯭ꯔꯥꯅ ꯈꯜꯂꯤꯅꯦ. ꯑꯗꯣ ꯑꯩꯕꯨ ꯍꯥꯏꯌꯣ ꯍꯥꯏꯔꯒꯗꯤ ꯃꯇꯝ ꯀꯨꯏꯅ ꯂꯣꯠꯄꯅꯗꯤ ꯀꯩꯁꯨ ꯇꯧꯖꯕ ꯂꯩꯔꯣꯏꯀꯣ. ꯑꯃꯁꯨ ꯀꯥꯏꯗꯅꯕ ꯁꯤꯟꯕꯁꯤꯅ ꯐꯠꯇ꯭ꯔꯣ? ꯃꯐꯝꯁꯤ ꯌꯧꯔꯛꯄꯒꯅ ꯌꯨꯝꯗ ꯆꯠꯇꯅꯤꯡꯗ꯭ꯔꯦ. ꯅꯅꯥꯛꯇ ꯑꯗꯨꯝ ꯂꯩꯅꯤꯡꯉꯤ. ꯑꯩꯁꯨ ꯃꯇꯝꯁꯤꯕꯨ ꯌꯧꯔꯛꯂꯗꯤ ꯅꯪꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯆꯦꯜꯂꯛꯅꯤꯡꯉꯤ. ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯦ ꯐꯥꯊꯕꯒ ꯑꯝꯇ ꯉꯝꯗꯦ. ꯃꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯅꯨꯡꯁꯤꯕꯗ ꯂꯨꯞꯈꯤꯕꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ. ꯁꯣꯝ ꯀꯧꯁꯤ ꯂꯥꯎ. ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯪꯅ ꯐꯥꯖꯤꯟꯈ꯭ꯔꯕ ꯁꯤꯅꯤ. ꯑꯩꯁꯨ ꯄꯣꯊꯥꯕ ꯐꯪꯗ꯭ꯔꯦ. ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ. ꯑꯩꯒꯤ ꯊꯃꯣꯏꯕꯨꯅ ꯗꯥꯏꯔꯦꯛꯅ ꯐꯥꯕ, ꯗꯥꯏꯔꯦꯛꯀꯤ ꯊꯃꯣꯏꯕꯨꯅ ꯑꯩꯅ ꯐꯥꯕ. ꯃꯇꯝꯁꯤꯗꯅꯦ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯝꯇ ꯆꯪꯗꯦ. ꯅꯪ ꯈꯛꯇꯅꯦ ꯑꯩꯅ ꯈꯜꯂꯤꯁꯦ. ꯃꯁꯤꯃꯛꯅꯅꯦ ꯏꯕꯥꯅꯤꯒꯤ ꯃꯔꯤꯁꯦ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯏꯁꯦ. ꯗꯥꯏꯔꯦꯛꯀ ꯑꯩꯒ ꯈꯪꯅꯈꯤꯕ ꯃꯤꯀꯨꯞꯇꯣ, ꯑꯗꯨꯗꯒꯤ ꯃꯈꯜ ꯀꯌꯥꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯍꯥꯎꯅꯤ ꯑꯩꯅ ꯇꯪꯉꯤꯁꯦ. ꯃꯍꯥꯎꯁꯨ ꯑꯃꯠꯇ ꯃꯥꯟꯅꯗꯕ ꯃꯈꯩ. ꯃꯁꯤꯅꯤ ꯑꯩꯅ ꯅꯨꯡꯉꯥꯏꯖꯩꯁꯦ. ꯑꯩꯒꯤ ꯍꯦꯛ ꯃꯪꯂꯥꯛꯅꯒꯗꯕ ꯋꯥꯈꯜꯁꯦ ꯗꯥꯏꯔꯦꯛꯅ ꯑꯗꯨꯝ ꯍꯧꯗꯣꯛꯄꯤ. ꯏꯁꯅꯥ, ꯑꯩꯅ ꯈꯜꯂꯨꯕ ꯈꯨꯗꯤꯡꯃꯛꯅ ꯏꯅꯥꯎꯒꯤꯗꯤ ꯅꯤꯡꯕ ꯀꯥꯏꯍꯟꯕ ꯌꯥꯔꯣꯏ. ꯈꯜꯂꯨꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯇꯪꯒꯣꯏ ꯇꯥꯅ ꯃꯥꯡꯈ꯭ꯔꯁꯅꯨ. ꯀꯧꯒꯩ ꯀꯧꯊꯣꯛꯑꯒ ꯍꯥꯏꯅꯤꯡꯉꯥꯏ ꯋꯥ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ? ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯗꯨꯕꯣ? ꯂꯩꯗ. ꯀꯔꯝꯕꯅ ꯍꯧꯖꯤꯒꯦꯅ ꯈꯜꯂꯤꯕ? ꯈꯟꯗ꯭ꯔꯁꯨ ꯍꯥꯏꯅꯤꯡꯕꯗꯣ ꯑꯗꯨം ꯍꯥꯏꯕꯗ ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ. ꯂꯩꯅꯥ, ꯅꯪ ꯍꯦꯛ ꯎꯕꯗꯅꯦ ꯍꯥꯏꯒꯗꯕ ꯉꯥꯡꯒꯗꯕꯁꯦ ꯍꯦꯛꯇ ꯀꯥꯎꯕ. ꯁꯨꯃꯥꯏꯅ ꯂꯣꯏ ꯇꯧꯅꯖꯔꯣ ꯃꯌꯥꯝꯁꯦ. ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ? ꯅꯪꯅ ꯎꯅꯤꯡꯗꯨꯅ ꯉꯥꯏꯔꯤꯕ ꯂꯩꯅꯥꯗꯨꯅꯤ ꯑꯩꯁꯦ. ꯑꯗꯨ ꯈꯪꯕꯗꯨꯗꯒꯤꯅꯤ ꯂꯣꯏ ꯀꯥꯎꯈ꯭ꯔꯤꯁꯦ. ꯅꯨꯄꯥꯅꯕꯨ ꯌꯥꯝ ꯄꯥꯡꯗꯦꯅ. ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯃꯔꯤꯡꯖꯦꯜ ꯃꯊꯧꯅꯥ ꯌꯥꯝ ꯂꯩꯒꯗꯕꯅꯤ. ꯂꯩꯅꯥ, ꯀꯩꯒꯤꯅꯣ ꯑꯩꯅ ꯅꯪ ꯑꯁꯨꯛ ꯌꯥꯝ ꯈꯟꯖꯔꯤꯁꯦ? ꯃꯗꯨꯃꯛ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ. ꯑꯩꯅ ꯄꯥꯝꯖꯕꯁꯨ ꯃꯗꯨꯅꯤ. ꯅꯨꯡꯁꯤꯅꯔꯤꯕ ꯌꯥꯅꯔꯤꯕ ꯊꯃꯣꯏ ꯑꯅꯤꯗꯨꯅ ꯑꯃꯅ ꯑꯃꯕꯨ ꯀꯥꯎꯅꯗꯅ ꯏꯀꯥꯏ ꯈꯨꯝꯅꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯦ. ꯅꯪꯅꯕꯨ ꯁꯦꯡꯅ ꯑꯗꯨꯝꯅ ꯈꯟꯕ꯭ꯔꯥ? ꯈꯜꯂꯦ. ꯃꯗꯨꯅꯕꯨ ꯅꯪꯅ ꯀꯧꯕ ꯃꯥꯏꯀꯩꯗ ꯊꯃꯣꯏꯅ ꯑꯊꯤꯡꯕ ꯌꯥꯎꯗꯅ ꯂꯥꯛꯏꯁꯤꯗꯤ. ꯅꯪꯒ ꯑꯩꯒ ꯁꯛꯈꯪꯅꯈꯤꯕ ꯃꯤꯀꯨꯞꯇꯨꯗꯒꯤ ꯑꯩꯁꯦ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ. ꯃꯤꯀꯨꯞ ꯈꯨꯗꯤꯡꯃꯛ ꯅꯪꯕꯨꯗ ꯈꯟꯗꯨꯅ ꯂꯩ. ꯑꯩꯁꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯀꯩꯅꯣ ꯑꯝꯇ ꯈꯪꯂꯝꯗꯦ. ꯑꯗꯣ ꯅꯪꯅ ꯈꯪꯍꯧꯗꯅ ꯇꯝꯕꯤꯔꯦ. ꯑꯗꯣ ꯀꯩꯒꯨꯝꯕ ꯏꯕꯥꯅꯤꯒꯤ ꯃꯔꯤꯁꯦ ꯅꯣꯏꯒꯤ ꯑꯍꯜ ꯂꯃꯟꯅ ꯈꯪꯉꯛꯇꯅ ꯊꯤꯡꯉꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨꯗ. ꯑꯩꯅ ꯅꯪꯒꯤ ꯃꯔꯝꯗ ꯄꯨꯄꯨꯗꯁꯨ ꯍꯧꯗꯣꯛꯈ꯭ꯔꯕꯅꯦ. ꯄꯨꯄꯨꯗ? ꯄꯨꯄꯨꯗꯤ ꯀꯩ ꯍꯥꯏꯔꯛꯑꯦ? ꯃꯁꯨ ꯅꯨꯡꯁꯤꯕꯒꯤ ꯑꯄꯥꯝꯕꯗꯕꯨ ꯄꯨꯄꯨꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ? ꯅꯪ ꯑꯩꯕꯨꯗꯤ ꯁꯨꯀꯥꯎ ꯀꯥꯎꯒꯅꯨꯀꯣ. ꯀꯥꯎꯔꯣꯏꯗ. ꯅꯪꯒꯤ ꯏꯉꯥꯎ ꯉꯥꯎꯖꯕ ꯆꯝꯖꯕ ꯅꯇꯧꯁꯦ ꯑꯩꯅ ꯀꯃꯥꯏꯅ ꯀꯥꯎꯗꯣꯏꯅꯣ? 이번에는 되게 소문내시고 나트라도 영 와니바